ꯃꯌꯥꯝꯕꯨ ꯈꯣꯏꯔꯝꯖꯔꯤ ꯑꯩꯈꯣꯏꯅ ꯈꯣꯏ ꯂꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯥꯝꯕꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩ ꯄꯥꯝꯕꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯊꯥꯕꯗ ꯍꯦꯟꯅ ꯕꯦꯇꯔ ꯑꯣꯏꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯎꯔꯤꯕ ꯄꯥꯝꯕꯤꯁꯤ ꯅꯣꯡꯕꯥꯡꯈꯥ ꯄꯥꯝꯕꯤꯅꯤ ꯅꯣꯡꯕꯥꯡꯈꯥꯁꯤ ꯍꯧꯖꯤꯛ ꯃꯄꯥꯟ ꯐꯖꯅ ꯁꯥꯠꯂꯤꯀꯣ ꯅꯣꯡꯕꯥꯡꯈꯥꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯏꯁꯤꯡꯁꯤꯅ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯅꯣꯡꯕꯥꯡꯈꯥ ꯃꯄꯥꯟꯗꯒꯤ ꯈꯣꯏꯍꯤ ꯂꯧꯕꯁꯤ ꯌꯦꯡꯁꯤꯀꯣ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯈꯣꯏ ꯑꯩꯒꯤ ꯃꯥꯎꯁꯀꯤ ꯄꯣꯏꯟꯇꯔꯅ ꯎꯔꯤꯁꯦ ꯁꯤꯁꯤꯗ ꯁꯤꯒꯤ ꯅꯣꯡꯕꯥꯡꯈꯥ ꯃꯄꯥꯟꯁꯤꯒꯤ ꯃꯅꯨꯡꯗ ꯈꯣꯏ ꯑꯃ ꯆꯪꯉꯒ ꯂꯩꯔꯤ ꯃꯥꯅ ꯄꯥꯏꯊꯣꯔꯛꯄ ꯌꯦꯡꯁꯤꯀꯣ ꯎꯍꯧꯏꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯅꯣꯡꯕꯥꯡꯈꯥ ꯄꯥꯝꯕꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯇ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯪꯕꯜꯗ ꯊꯥꯕꯗ ꯌꯥꯝ ꯀꯥꯟꯅꯩ ꯅꯠꯇ꯭ꯔꯒ ꯅꯣꯡꯕꯥꯡꯈꯥꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯃꯦꯗꯤꯁꯤꯟꯒꯤ ꯄ꯭ꯂꯥꯟ ꯑꯃꯁꯨ ꯑꯣꯏꯔꯤꯅꯤ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯅꯣꯡꯕꯥꯡꯈꯥꯒꯤ ꯃꯄꯥꯟꯁꯦ ꯑꯩꯈꯣꯏ ꯉꯧꯔꯒ ꯀꯥꯡꯉꯧ ꯑꯣꯏꯅ ꯈꯖꯤꯡ ꯀꯔꯤ ꯉꯧꯔꯒꯁꯨ ꯆꯥꯅꯩꯀꯣ ꯑꯗꯨꯒ ꯁꯤ ꯄꯥꯝꯕꯤꯁꯦ ꯌꯥꯝ ꯊꯥꯕ ꯉꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯈꯣꯏ ꯎꯄꯨ ꯑꯃ ꯑꯅꯤ ꯊꯝꯕꯗ ꯀꯣ ꯌꯥꯝꯅ ꯂꯥꯏꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯈꯣꯏꯍꯤꯁꯦ ꯂꯧꯕ ꯉꯝꯒꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯀꯔꯝꯕ ꯄ꯭ꯂꯥꯟ ꯍꯥꯏꯗꯤ ꯄꯥꯝꯕꯤ ꯂꯩ ꯄꯥꯝꯕꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯈꯣꯏ ꯊꯝꯃꯤꯕ ꯈꯣꯏ ꯎꯄꯨꯒꯤ ꯃꯅꯥꯛ ꯅꯛꯄꯁꯤꯡꯗ ꯊꯥꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤꯅ ꯑꯩꯈꯣꯏ ꯕꯂꯞ ꯂꯩ ꯄꯥꯝꯕꯤꯅꯤ ꯃꯌꯥꯝꯅ ꯕꯂꯞ ꯂꯩ ꯍꯥꯏꯅ ꯈꯪꯅꯕ ꯄꯥꯝꯕꯤꯗꯨꯅꯤ ꯕꯂꯞ ꯂꯩꯁꯤꯁꯨ ꯃꯥꯒꯤ ꯁꯤꯖꯟꯁꯦ ꯑꯌꯥꯝꯕ ꯑꯗꯨꯝ ꯅꯥꯏꯗꯕꯅꯤꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯈꯣꯏꯁꯤꯡꯁꯤꯅ ꯕꯂꯞ ꯂꯩꯒꯤ ꯐ꯭ꯂꯥꯋꯔꯁꯤꯗꯒꯤ ꯈꯣꯏꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯂꯧꯔꯒ ꯀꯣ ꯁꯤꯗ ꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯉꯨꯕꯁꯤ ꯃꯁꯥꯏ ꯂꯣꯟ ꯀꯩꯅꯣꯒꯤ ꯈꯣꯏꯍꯤꯒꯤ ꯃꯥꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯃꯥꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯥꯏꯗꯇ ꯁꯥꯠꯄ ꯕꯂꯞ ꯂꯩ ꯉꯥꯛꯇꯅꯤꯀꯣ ꯁꯤꯒꯤ ꯁꯥꯠꯂꯤꯕ ꯕꯂꯞ ꯂꯩꯁꯦ ꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯁꯤꯅ ꯈꯣꯏꯁꯤꯡꯁꯤꯅ ꯈꯣꯏꯁꯦ ꯑꯗꯨꯝ ꯀꯂꯦꯛ ꯇꯧꯏ ꯌꯥꯝꯅ ꯂꯥꯏꯅ ꯏꯖꯤ ꯑꯣꯏꯅ ꯌꯥꯝꯅ ꯋꯥꯡꯅꯁꯨ ꯁꯥꯠꯄ ꯅꯠꯇꯕꯅꯤꯅ ꯂꯩꯔꯤꯕ ꯕꯂꯞ ꯂꯩꯁꯤꯡꯁꯤꯒꯤ ꯃꯈꯣꯡꯗ ꯑꯩꯈꯣꯏ ꯈꯣꯏ ꯎꯄꯨꯁꯨ ꯎꯕ ꯑꯗꯨꯝ ꯐꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏ ꯈꯣꯏ ꯎꯄꯨ ꯃꯌꯥꯝ ꯑꯃꯁꯨ ꯊꯝꯃꯤ ꯁꯤꯗ ꯊꯝꯃꯤꯕ ꯑꯩꯈꯣꯏ ꯈꯣꯏ ꯎꯄꯨꯁꯤꯡꯁꯦ ꯁꯤꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯣꯏ ꯎꯄꯨꯁꯦ ꯀꯃꯥꯏꯅ ꯊꯝꯒꯗꯒꯦ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯅꯠꯇ꯭ꯔꯥ ꯀꯛꯆꯦꯡꯒꯨꯝꯕꯗꯒꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯀꯛꯆꯦꯡ ꯆꯪꯗꯅꯕ ꯍꯥꯏꯗꯤ ꯈꯣꯏ ꯎꯄꯨꯁꯤꯗ ꯀꯛꯆꯦꯡ ꯆꯪꯁꯤꯜꯂꯒꯗꯤ ꯐꯔꯛ ꯇꯥꯏꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯣꯏ ꯎꯄꯨꯁꯤꯗ ꯀꯛꯆꯦꯡ ꯆꯪꯗꯅꯕꯁꯨ ꯍꯣꯠꯅꯒꯗꯧꯕꯅꯤ ꯀꯣ ꯁꯤꯗ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯋꯔꯁꯦ ꯁꯥꯠꯄ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨꯒ ꯁꯥꯠꯂꯛꯀꯗꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯅꯣꯡꯕꯥꯡꯈꯥ ꯄꯥꯝꯕꯤꯁꯨ ꯑꯃꯨꯛ ꯍꯧꯋꯤ ꯁꯤꯒꯤ ꯅꯣꯡꯕꯥꯡꯈꯥ ꯄꯥꯝꯕꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯣꯏ ꯍꯌꯤꯡ ꯈꯣꯏꯅ ꯂꯥꯛꯑꯒ ꯈꯣꯏꯍꯤ ꯂꯧꯕꯗꯨꯁꯨ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯈꯣꯏ ꯄꯥꯏꯔꯛꯄ ꯎꯕ꯭ꯔꯥ ꯌꯦꯡꯁꯤ ꯃꯌꯥꯝ ꯈꯣꯏ ꯄꯥꯏꯔꯛꯀꯅꯤꯀꯣ ꯈꯣꯏ ꯄꯥꯏꯔꯛꯑꯒ ꯃꯥ ꯈꯣꯏꯍꯤ ꯂꯧꯒꯗꯣꯏꯅꯤ ꯁꯤꯗ ꯈꯣꯏ ꯑꯃ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯣꯏꯁꯦ ꯃꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯣꯏꯁꯦ ꯂꯥꯛꯑꯒ ꯈꯣꯏꯍꯤ ꯂꯧꯏꯀꯣ ꯁꯤꯗ ꯍꯌꯤꯡ ꯈꯣꯏꯅ ꯉꯁꯥꯏꯒꯤ ꯆꯪꯉꯤꯕ ꯐ꯭ꯂꯥꯋꯔꯁꯦ ꯌꯥꯝꯅ ꯄꯤꯛꯄ ꯅꯣꯡꯕꯥꯡꯈꯥ ꯃꯄꯥꯟꯗꯨꯅꯤ ꯑꯗꯨ ꯆꯪꯁꯤꯜꯂꯒ ꯊꯣꯔꯛꯄꯁꯤꯁꯨ ꯃꯅꯤꯡ ꯍꯜꯂꯒ ꯊꯣꯔꯛꯏ ꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯐ꯭ꯂꯥꯋꯔꯁꯤꯗ ꯈꯣꯏꯔꯦꯟꯒꯨꯝꯕ ꯈꯣꯏ ꯑꯆꯧꯕꯁꯤꯡ ꯆꯪꯉꯒ ꯈꯣꯏꯍꯤ ꯂꯧꯕ ꯉꯝꯗꯦ ꯍꯥꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯅꯣꯡꯃꯥꯡꯈꯥ ꯃꯄꯥꯟꯒꯤ ꯈꯣꯏꯍꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯃꯥꯁꯦ ꯍꯥꯟꯅꯗꯩꯁꯨ ꯃꯁꯥꯒꯤ ꯃꯦꯗꯤꯁꯤꯟ ꯄ꯭ꯂꯥꯟ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯑꯩꯁꯤꯗ ꯈꯣꯏꯔꯦꯟ ꯃꯍꯨꯝ ꯎꯗꯦ ꯈꯣꯏꯔꯦꯟ ꯀꯥꯏꯗ ꯃꯍꯨꯝ ꯁꯥꯏ ꯍꯥꯏꯔꯛꯏꯀꯣ ꯈꯣꯏꯔꯦꯟ ꯃꯍꯨꯝꯁꯤ ꯌꯦꯡꯁꯤ ꯑꯁ ꯑꯩꯉꯣꯟꯗ ꯎꯔꯦ ꯑꯩꯉꯣꯟꯗ ꯁꯤ ꯀꯝ ꯂꯦꯟꯊꯣꯛꯀꯅꯤꯗ ꯌꯥꯝ ꯆꯥꯎꯔꯦ ꯁꯤꯗꯤ ꯁꯤꯗ ꯂꯩꯔꯤꯁꯤꯅꯤꯀꯣ ꯈꯣꯏꯔꯦꯟ ꯃꯍꯨꯝ ꯃꯌꯥꯝ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯁꯤꯟ ꯄ꯭ꯂꯥꯟꯁꯨ ꯍꯥꯟꯅꯗꯒꯤ ꯑꯣꯏꯔꯒ ꯂꯩꯕ ꯅꯣꯡꯕꯥꯡꯈꯥꯁꯦ ꯃꯥꯒꯤ ꯅꯣꯡꯕꯥꯡꯈꯥ ꯃꯄꯥꯟꯒꯤ ꯈꯣꯏꯍꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧ ꯕꯖꯕꯤꯅ ꯍꯥꯏꯕꯤꯕꯗ ꯋꯥꯟ ꯑꯣꯐ ꯗꯤ ꯕꯦꯁ ꯑꯩꯈꯣꯏꯒꯤ ꯈꯣꯏꯍꯤꯅꯤ ꯍꯥꯏꯀꯣ ꯁꯤꯒꯤ ꯅꯣꯡꯕꯥꯡꯈꯥ ꯃꯄꯥꯟ ꯁꯥꯠꯄ ꯃꯇꯝꯗ ꯂꯧꯕ ꯈꯣꯏꯍꯤꯁꯦ ꯌꯥꯝꯅ ꯐꯕ ꯈꯣꯏꯍꯤꯅꯤ ꯍꯥꯏꯅ ꯆꯤꯡꯕꯩꯁꯨ ꯌꯥꯝ ꯇꯥꯛꯄꯤꯀꯣ ꯄꯥꯜꯂꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯂꯣꯛ ꯊꯨꯡꯕꯗ ꯂꯣꯛ ꯈꯨꯕꯗ ꯑꯗꯩꯗꯤ ꯐꯤꯚꯔ ꯇꯧꯕ ꯃꯇꯝꯗ ꯀꯣ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ
ꯏꯐꯦꯛꯇꯤꯞ ꯑꯣꯏꯅ ꯀꯩꯅꯣ ꯇꯧ ꯌꯨꯁ ꯇꯧꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯈꯣꯏꯍꯤꯅꯦ ꯇꯥꯛꯄꯤꯀꯣ ꯑꯗꯣ ꯁꯣꯝ ꯁꯥꯏꯗꯇꯁꯨ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯡꯈꯥ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯍꯧꯔꯤ ꯁꯤꯗꯁꯨ ꯃꯄꯥꯟ ꯌꯥꯝ ꯁꯥꯠꯂꯤꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯀꯩꯅꯣꯁꯤ ꯄꯣꯏꯟꯠꯁꯦ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯩꯅ ꯈꯣꯏ ꯌꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯀꯣ ꯅꯣꯡꯃꯥꯡꯈꯥ ꯄꯥꯝꯕꯤ ꯕꯂꯞ ꯂꯩ ꯄꯥꯝꯕꯤ ꯀꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯈꯣꯏ ꯕꯤ ꯕꯣꯛꯁ ꯊꯝꯒꯗꯧꯔꯤꯕ ꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄꯁꯤꯡꯗ ꯊꯥꯕꯤꯔꯒ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯍꯟꯕꯤꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯈꯣꯏꯍꯤꯒꯤ ꯄ꯭ꯔꯗꯛꯁꯤꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯒꯅꯤ ꯑꯗꯩꯗꯤ ꯈꯣꯏꯁꯤꯡꯅ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯂꯒ ꯈꯣꯏꯍꯤ ꯂꯧꯔꯨꯗ꯭ꯔꯒꯁꯨ ꯑꯅꯛꯄꯁꯤꯗꯒꯤ ꯈꯣꯏꯍꯤꯁꯦ ꯃꯥ ꯂꯧꯕ ꯐꯪꯒꯅꯤ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯡꯈꯥ ꯄꯥꯝꯕꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯕꯤ ꯕꯣꯛꯁ ꯑꯃ ꯂꯩꯔꯤ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯤ ꯑꯩꯈꯣꯏ ꯅꯣꯡꯃꯥꯡꯈꯥ ꯄꯥꯝꯕꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯕꯤ ꯕꯣꯛꯁꯅꯤ ꯃꯥꯒꯤ ꯍꯦꯛ ꯃꯊꯛꯁꯤꯗ ꯀꯣ ꯃꯊꯛꯁꯤꯗ ꯅꯣꯡꯃꯥꯡꯈꯥꯒꯤ ꯑꯩꯈꯣꯏ ꯃꯄꯥꯟ ꯃꯌꯥꯝ ꯑꯃ ꯁꯥꯠꯂꯤꯀꯣ ꯍꯥꯏꯔꯤꯕꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯈꯣꯏꯁꯤꯡꯁꯤꯅ ꯄꯥꯏꯈꯠꯂꯒ ꯈꯣꯏꯍꯤ ꯂꯧꯕꯗ ꯍꯨꯏꯁꯤꯡꯁꯤ ꯎꯒꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯚꯤꯗꯤꯑꯣꯁꯤꯗ ꯈꯔ ꯂꯥꯞꯇꯛꯅ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯈꯣꯏ ꯎꯄꯨ ꯎꯔꯤꯁꯤꯡꯁꯦ ꯇꯥꯆꯧꯒꯤ ꯂꯩꯕ ꯈꯣꯏ ꯎꯄꯨ ꯃꯌꯥꯝꯗꯨꯅꯤꯀꯣ ꯑꯩ ꯈꯣꯏ ꯎꯄꯨ ꯑꯃꯃꯝꯗꯪ ꯅꯝꯃꯒ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯅ ꯍꯣꯠꯅꯖꯔꯤ ꯈꯣꯏ ꯎꯄꯨꯁꯦ ꯌꯥꯝꯃꯟꯕꯅ ꯉꯁꯤ ꯈꯣꯏ ꯎꯄꯨ 30ꯃꯨꯛꯇꯤ ꯚꯤꯗꯤꯑꯣ ꯅꯝꯃꯛꯑꯦ ꯈꯔ ꯑꯃ ꯅꯝꯕ ꯅꯪꯉꯛꯇ꯭ꯔꯦ ꯀꯣ ꯑꯗꯨꯁꯨ ꯑꯩꯅ ꯉꯁꯤ ꯅꯝꯃꯛꯄ ꯃꯈꯩꯗꯣ ꯁꯦꯝꯖꯔꯛꯀꯦꯀꯣ ꯌꯥꯏꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯈꯣꯏ ꯌꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯊꯣꯡꯒꯥꯟꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯈꯣꯏ ꯕꯤ ꯕꯣꯛꯁ ꯊꯝꯒꯗꯧꯔꯤꯕ ꯁꯔꯥꯎꯟꯗꯤꯡꯗꯣ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯕꯂꯞ ꯂꯩꯒꯨꯝꯕ ꯑꯗꯩꯗꯤ ꯅꯣꯡꯕꯥꯡꯈꯥꯒꯨꯝꯕ ꯀꯣ ꯁꯤ ꯈꯛꯇ ꯅꯠꯇꯦꯀꯣ ꯃꯈꯜ ꯀꯌꯥꯒꯤ ꯐ꯭ꯂꯥꯋꯔꯁꯤꯡꯁꯦ ꯑꯩꯈꯣꯏ ꯊꯥꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯗꯦꯀꯣꯔꯦꯁꯟ ꯑꯣꯏꯅꯁꯨ ꯐꯖꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯅ ꯈꯣꯏꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯑꯩꯈꯣꯏꯗ ꯈꯣꯏꯁꯤꯡꯅ ꯄꯤꯕ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯀꯣ ꯁꯤ ꯍꯥꯏꯔꯒ ꯍꯥꯏꯔꯤꯕꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯣ ꯊꯦꯡꯛ ꯌꯨ